Thoisna Salamgi channel the Abemgi Saido Hadi phongkhidabagi cái tôi have do album nó có phong anh ấy tôi nó Thoisna Salamgi channel gì cũng làm subscribe tôi có copy nó một tham gia mình tham gia Siapa? Kalian ini sudah? Mana bang mana? Kayak gini mana? Nang aja. Cocok nggak? Cocok. Kisah orang salah. Ayo gini, ini lewat bulan. Siapa? Bisa tidak kerja lewat sas. ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯗꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯥꯝꯅ ꯉꯥꯏꯅꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯚꯤꯗꯤꯑꯣꯁꯤ ꯃꯔꯛꯇꯅ ꯃꯌꯥꯝ ꯁꯤꯅꯣꯒꯣꯒꯤ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯤꯆꯔ ꯇ꯭ꯔꯦꯅꯤꯡ ꯍꯧꯒꯗꯣꯔꯦ ꯑꯗꯣ ꯃꯣꯏꯒꯤ ꯇꯤꯆꯔ ꯇ꯭ꯔꯦꯅꯤꯡꯗꯨꯗ ꯇꯧꯒꯗꯕꯁꯤꯡꯗꯨꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯗ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝꯅ ꯑꯗꯨꯒ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯇꯤꯆꯔ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯍꯥꯏ ꯀꯥꯟꯗ ꯖꯅꯋꯥꯔꯤ ꯗꯦꯠ 6ꯗꯒꯤ ꯍꯧꯒꯗꯕꯅꯤ ꯑꯗꯨꯗ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤꯁꯤꯕꯨ ꯍꯦꯛ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯔꯨ ꯇꯥꯔꯒꯗꯤ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯊꯕꯛ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯌꯥꯎꯁꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝ ꯊꯝꯖꯔꯝꯒꯦ Namit pali ubangamde, nakut pali reng bangamde, nakong pali chat bangamde, sumlage lubang manungda. Esei phongkhidabagi nusiba tawudo thagalaktre kaigino thagalaktre ani suba thagalaktre kaigino an tawudo ai mayam da surprise oina mayam da haijage tawune aidi ngasi je adugi shooting ne ba ko adugi shooting ji da kanoga hero heroine jina kana kana no ai matam da ai horen pulla ga sudum khangani adu duga mayam na su wana sungai sungai na rakpani na ai dum haiju hairage ba ko ithoi ga kanoga oidene ba kisando jebi saba ai gi mis nungsibigi 제비 샤브도 마가 들어가 보이드네 또 아이기 수dum얌나 상한테 나타비다 아베용기 사이 거보다 이스마티 엠디 야우닝에나 아이기 수신 크라디 야우시디 하이디 하이버거 아두기 아이도 후직제 슈팅 잡네 아이 하이록드네 버거 아이 후직 잘리제 거의 통도록보다 하이리 모이나디 ꯄꯨꯡ 8 ꯑꯗꯥꯏꯗꯒꯤ ꯊꯧꯖꯦꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯣꯏ ꯍꯥꯟꯅ ꯂꯣꯀꯦꯁꯟ ꯐꯝꯗ ꯌꯧꯁꯤꯜꯂꯒꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯒꯦ ꯅꯪꯁꯨ ꯌꯧꯁꯤꯜꯂꯝꯅꯕ ꯇꯧꯔꯣ ꯈꯣꯠꯂꯣꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯗꯥꯁꯣꯃꯦꯟꯗ꯭ꯔꯣ ꯀꯣ ꯃꯣꯏꯔꯥꯡꯊꯦꯝ ꯑꯃꯗꯤ ꯗꯖꯤꯠ ꯂꯣꯡꯖꯝ ꯃꯣꯏ ꯃꯌꯥꯝ ꯍꯥꯏꯗꯤ ꯈꯣꯔꯥꯕ ꯍꯣꯏ ꯑꯩꯈꯣꯏ ꯅꯥꯎ ꯍꯣꯏ ꯗꯥꯁꯤꯡꯂꯦꯟ ꯍꯣꯏ ꯃꯌꯥꯝꯅ ꯑꯉꯝꯕ ꯊꯥꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯉꯁꯤꯒꯤ ꯁꯤꯒꯤ ꯊꯥꯛꯁꯦ ꯌꯧꯔꯛꯄꯅꯦꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯅꯁꯨ ꯑꯩꯕꯨ ꯆꯤꯡꯈꯠꯄꯤꯕꯅꯦ ꯑꯃꯗꯤ ꯑꯩꯒꯤ ꯑꯕꯦꯝꯕꯨ ꯆꯤꯡꯈꯠꯄꯤꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯁꯨꯇꯤꯡ ꯃꯐꯝ ꯌꯧꯔꯀꯥꯟꯗ ꯃꯈꯥ ꯇꯥꯔꯛꯀꯦ ꯚꯤꯗꯤꯑꯣꯁ ꯁꯨꯇꯤꯡ ꯁ꯭ꯄꯣꯠ ꯌꯧꯔꯦ ꯃꯐꯝ ꯌꯥꯝ ꯐꯖꯩ ꯂꯩ ꯇꯝꯄꯥꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏ ꯖꯒꯥꯁꯤ ꯁꯤꯗ ꯀꯅꯥꯅꯣꯝ ꯆꯥꯛ ꯆꯥꯔꯤ ꯑꯣꯈ꯭ꯔꯦ ꯂꯪꯊꯣꯛꯄ ꯉꯁꯥꯏꯗ ꯂꯪꯊꯣꯛꯅ ꯍꯧꯕꯅꯤ ꯁꯤ ꯃꯈꯥꯗ Ay, the channel is running ang kako.
알아. 잡아. 진짜 크다. 어이, 그래, 너 됐다. 내가 앞으로 오시래. Apa? Siapa? Siapa? Kalian yang sudah? Mana bang mana? Kayaknya mana? Nang aja. Cocok nggak? Cok, kisah apa salah? 아기 얘는 왜 웃는다. 진짜 와. 비즈티에 가가지고 너지. 비즈티에 가가지고 너지. 아, 아기 이제 다 됐어. 야, 다 되겠다 왜? 손 막고 놓고 막 터트려야 되나? 그만 좀 하세요. 내가 봐. 빨리 끊어라. 오케이. 이거 뭐 인정이야 했는데. 뭐라는 데비? 그래, 넥스트. 내가 말하는 거. 남 나이 돼. 간으로. 들어. 아이고, 아이고, 들어. Aduh, chocolate bilang gitu.